Hello isilina mayam boy gi channel ase taram nokjari ngasi so anobo video pudun laksare ngasi gi video sidi rainbow puri haujarake mayam video se loy foyang minase ahan badai rainbow puri hauna bagi damakta palak mana khara lojare phajana sengna samthoga khara soidok pire aduga mathangdana beetroot ani lojare aduga beetroot sisu akoigi masung soidok pire aduga sisingse ahan badai palakse grind tawjara age palakse sumaina paste oina phajana grind tawthok pire aduga mathangda beetroot se amuka grind tawthokjarage paste oina beetroot se grind tawba matamda ising khajiktang happy gadoini ko grind tawbasu loire adudi ai next ta ata se paula ma lojarage thum khajiktang amaga hapirase mahau henganaba aduga ngasai grind tawra thangkiba palakto aduina ahanbada happaga mechara age mayam aikoina palak sabana akoi isada duki mati kanaba pi iron gi saruk yamna yawe aduga vitamin A vitamin C aduga vitamin K gi saruk su yawe aduga akoi gi skin da su yamna healthy oina thamme hydrate su tawhalle aduga sam ken basu fahalle buko aduna palakse adum yare makhai sa se pamdaba saningdaba mi su leidana ko angang su ahanda su ado sumaina phajana puri oina hawraga pijaraga di masak su phajarabani na yam pamna sakhibado aduna sumaina tawraga aidi angang makhai da su pijare mayam su tawraga try tawraga yengbiyo yamna su laibane yamna su hawbane met pasu loire sise masa se thungna thau se sumaina taijan bihorase aduga side amada sise muk thamgrase aduga mathangi muk metnaba tawrase mathangda muk ahanbada on kiba bowl do adugi bowl do ma ata lojare aduga sigi mathak sida thum khara mo hapirase aduga beetroot grind tawkibado adudo muk hapsan birage aduga sise amuka mechara age mayam beetroot ki sukana ba duki mati yamna leikre BP leiba mi da su hanthale aduga brain function tawba da su aduki mati improve oihalle aduga skin da su glow oihalle aduna mayam na hina da ba yaroga su sumaina adum tawraga charadi haina da ba kem leroi ba ko adum toina chaninga adoine sijo met paloi sale adu mathak sida thause thungna taisan birase bako aduga sijo muka side amada muka thambirase mathang da so amuk ata se tengkol ama lojare aduga ngasai ge dumaina thung khajiktang hapire makhal se mari thokna jam se met toine ado handaki sina haldi powder oina hapjarage haldi powder se ai spoon macha ani hapjare aduga phajana ising se khi aga met pirase mayam nai gi video si skip tawdana loi faw yengminase aduga ai gi channel ase nauna sangbirak pe silinau singna subscribe tawba kawbigano subscribe tawsanbiramo like amamam tanga pungning thogat point tawsanbiramo aduga hana mamangda subscribe tawhraba silinau singbu so hania leitana thagachari adudi video se makha yengminarase sijo mathak se thau khara teraga side amda thambirase aduga mathang amuka ata se tengko chima lojare aduga thungga jiktang ama hapirase aduga ising khara hapga siso muk met pirase sina kaisum haparoi bako sidi magi jam si khaktan tawrani color haparoi siga makhan mari sure bako sina aroi ba met po oidoine sijo mathak sida thau se masa je thungna taibirase aduga side amada minute manga muk punna rest tawhalase minute manga fare dui lauthok sarage aduga sisingse mathang ai takthok sarage loimak se piece ani thok pirage aduga base ani rak thoaga haujarage bako sigise ahanbada ai phajana
ꯇꯛꯊꯣꯛꯆꯔꯒꯦ꯫ ꯌꯥꯝ ꯊꯥꯅꯁꯨ ꯇꯛꯄꯤꯔꯣꯏꯁꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯍꯟꯕꯤꯔꯣꯏꯁꯦ, ꯆꯥꯡ ꯑꯃ ꯌꯦꯡꯉꯒ ꯇꯛꯄꯤꯁꯦꯕꯀꯣ꯫ ꯑꯍꯥꯟꯕꯒꯤ ꯇꯛꯄ ꯂꯣꯏꯔꯦ, ꯁꯤ ꯁꯥꯏꯠ ꯑꯃꯗ ꯊꯝꯕꯤꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯤꯠꯔꯨꯠꯀꯤꯁꯦ ꯁꯤ ꯑꯃꯨꯛꯀ ꯑꯩ ꯇꯛꯆꯔꯛꯑꯒꯦ, ꯄꯤꯁ 2 ꯊꯣꯛꯇꯣꯛꯑꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯟꯁꯦ ꯇꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯇꯛꯈꯤꯕ ꯇꯟꯗꯣ ꯑꯗꯨꯒꯤ ꯁꯥꯏꯖꯇ ꯆꯞ ꯃꯥꯟꯅꯅ ꯇꯛꯄꯤꯗꯣꯏꯅꯦꯕꯀꯣ, ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯍꯟꯕ ꯌꯥꯗꯦ, ꯑꯗꯨꯒꯤ ꯆꯥꯡꯗ ꯃꯥꯟꯅꯅ ꯇꯛꯄꯤꯔꯁꯦ꯫ ꯁꯤꯁꯨ ꯂꯣꯏꯔꯦ, ꯁꯥꯏड ꯑꯃꯗ ꯊꯝꯕꯤꯈ꯭ꯔꯒꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯂꯛꯀꯤꯁꯦ ꯑꯃꯨꯛꯀ ꯇꯛꯆꯔꯛꯑꯒꯦ꯫ ꯁꯤꯁꯨ ꯄꯤꯁ 2 ꯊꯣꯛꯇꯣꯛꯆꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯛꯄꯁꯦ, ꯇꯛꯄ ꯂꯣꯏꯔꯒ ꯅꯟꯁꯟꯅꯔꯒ ꯇꯟ ꯑꯃꯒ ꯑꯃꯒ ꯅꯟꯁꯟꯅꯔ ꯊꯝꯕ ꯌꯥꯗꯦ, ꯃꯣꯏ ꯆꯨꯖꯟꯅꯔꯛꯄꯅꯦꯕ ꯀꯂꯔꯁꯦ꯫ ꯑꯗꯨꯅ ꯕꯤꯠꯔꯨꯠꯁꯤꯗꯤ ꯍꯦꯛꯇ ꯆꯨꯖꯜꯂꯛꯑꯦꯕꯀꯣ, ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯝꯅꯗꯕꯤꯗ ꯊꯝꯕꯤꯁꯦ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯀꯂꯔ ꯌꯥꯎꯗꯕ ꯁꯤꯝꯄꯜꯒꯤꯁꯦ ꯑꯃꯨꯛ ꯇꯛꯆꯔꯛꯑꯒꯦ꯫ ꯁꯤꯁꯨ ꯄꯤꯁ 2 ꯊꯣꯛꯇꯣꯛꯇꯣꯏꯅꯦ꯫ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯇꯛꯆꯔꯒꯦ꯫ ꯇꯛꯄꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯔꯦꯟꯕꯣ ꯁꯦꯝꯅꯕ ꯑꯩ ꯍꯧꯖꯔꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯩ ꯄꯂꯛꯀꯤꯁꯦ ꯊꯝꯖꯔꯦ, ꯁꯤ ꯄꯂꯛꯀꯤꯁꯤꯅ ꯃꯈꯥ ꯊꯪꯉꯁꯦ, ꯑꯗꯨꯒ ꯃꯊꯪꯗ ꯍꯜꯗꯤꯒꯤꯁꯦ ꯑꯃꯨꯛ ꯃꯊꯛꯁꯦ ꯊꯪꯒꯠꯆꯔꯦ, ꯑꯗꯨꯒ ꯅꯦꯛꯁꯇꯅ ꯕꯤꯠꯔꯨꯠꯀꯤꯁꯦ ꯁꯤꯁꯦ ꯊꯝꯕꯤꯔꯁꯦꯕꯀꯣ꯫ ꯃꯄꯥꯟꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯝꯕꯤꯗꯣꯏꯅꯦ, ꯃꯥꯟꯅꯍꯟꯕꯤꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯝꯄꯜꯒꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯤꯔꯒꯦ ꯃꯊꯛꯁꯤꯗ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯇꯞꯅ ꯏꯜꯂꯒ ꯈꯔ ꯄꯥꯊꯣꯛꯍꯜꯂꯁꯦꯕꯀꯣ꯫ ꯇꯟꯁꯤꯡꯁꯤꯁꯨ ꯑꯃꯒ ꯑꯃꯒ ꯍꯥꯏꯗꯤ ꯅꯞꯁꯟꯅꯈꯤꯗꯣꯏꯅꯦꯕꯀꯣ ꯁꯤꯅ, ꯑꯗꯨꯅ ꯐꯥꯖꯤꯟꯈꯤꯗꯣꯏꯅꯦꯕ꯫ ꯑꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡꯁꯦ ꯈꯔ ꯇꯛꯄꯤꯔꯁꯦ꯫ ꯇꯛꯄꯁꯦ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯟꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯞꯅ ꯔꯥꯎꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯣꯟꯁꯟꯕꯤꯔꯁꯦꯕꯀꯣ꯫ ꯈꯨꯠ ꯑꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯃꯥꯟꯅꯅ ꯏꯟꯕꯤꯔꯁꯦ꯫ ꯑꯗꯨꯒ ꯃꯄꯥꯟꯁꯤꯁꯨ ꯅꯞꯁꯟꯈꯤꯅꯕ, ꯃꯌꯥꯏꯁꯦ ꯍꯣꯗꯅꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯇꯛꯄꯤꯔꯁꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯌꯥꯏꯁꯤꯗ ꯇꯣꯡꯈꯠꯂꯤꯕ ꯁꯔꯨꯛꯁꯦ ꯁꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯆꯦꯟꯊꯣꯛꯅꯕ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤꯅ ꯁꯥꯏꯗꯇ ꯏꯟꯊꯣꯛꯄꯒꯨꯝ ꯀꯩꯒꯨꯝ ꯇꯧꯔꯒ ꯇꯛꯄꯤꯔꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯄꯤꯁ ꯄꯤꯁ ꯀꯛꯊꯠꯆꯔꯛꯑꯒꯦꯕꯀꯣ꯫ ꯁꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯉꯁꯥꯏ ꯇꯟ ꯇꯛꯑꯝꯗꯥꯏ ꯃꯇꯝꯗ ꯌꯥꯝ ꯑꯃꯦꯠꯄꯗꯣ ꯄꯤꯁ 2 ꯊꯣꯛꯈꯤꯕꯗꯣ, ꯑꯗꯨ ꯁꯥꯏꯠ ꯑꯃꯗ ꯄꯤꯁ ꯑꯃꯃꯝ ꯊꯝꯈꯤꯕꯗꯣ, ꯑꯗꯨꯁꯨ ꯁꯤꯒ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯅꯦ꯫
ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯁꯛꯁꯦ ꯎꯕꯗ ꯉꯥꯎꯔꯦ ꯑꯗꯣ ꯁꯤꯒꯤꯁꯤꯡꯁꯦ ꯑꯃꯨꯛꯀ ꯑꯃꯃꯝꯇꯪ ꯑꯩ ꯇꯟ ꯇꯛꯄꯗꯧꯅ ꯑꯩ ꯇꯛꯊꯣꯛꯆꯔꯛꯑꯒꯦ ꯃꯁꯛꯁꯦ ꯎꯕꯗ ꯊꯥꯎꯗ ꯇꯥꯎꯗ꯭ꯔꯤꯉꯩꯗ ꯆꯠꯅꯤꯡꯕ ꯄꯣꯛꯄꯅꯦꯕꯀꯣ ꯁꯤꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯔ ꯈꯪꯉꯝꯒꯅꯤ ꯑꯩꯗꯤ ꯑꯁ ꯄꯨꯔꯥ ꯉꯥꯎꯕꯖꯥꯠꯅꯦ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯩ ꯂꯣꯏꯅ ꯇꯛꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯤꯁ ꯑꯃꯃꯝꯇ ꯇꯛꯊꯣꯛꯏꯉꯩ ꯃꯇꯝꯗ ꯅꯞꯁꯟꯅꯔꯒ ꯁꯝꯅꯔ ꯊꯝꯒꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯝꯅꯔꯒ ꯊꯝꯃꯁꯨ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯇꯛꯄꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯁꯤꯁꯤꯡꯁꯦ ꯑꯩ ꯊꯥꯎꯗ ꯃꯊꯪ ꯃꯊꯪ ꯇꯥꯎꯖꯔꯛꯑꯒꯦ ꯑꯗ ꯑꯩ ꯈꯥꯡ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩ ꯊꯥꯎꯁꯦ ꯍꯩꯖꯤꯟꯖꯔꯒꯦ ꯊꯥꯎꯁꯦ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯣꯏꯗꯣꯏꯅꯦ ꯊꯥꯎꯁꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯐꯖꯅ ꯁꯥꯍꯟꯕꯤꯁꯦꯕꯀꯣ ꯁꯥꯔꯦ ꯊꯥꯎꯁꯦ ꯑꯗꯨꯗꯤ ꯑꯩ ꯃꯊꯪ ꯃꯊꯪ ꯑꯩ ꯄꯨꯔꯤꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯔꯦꯟꯕꯣ ꯄꯨꯔꯤ ꯍꯧꯕ ꯂꯣꯏꯖꯔꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤ ꯏꯐꯇꯥꯔꯒꯤ ꯄ꯭ꯂꯦꯠ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯌꯥꯝ ꯐꯖꯔꯦ ꯄꯨꯔꯤꯁꯦ ꯔꯦꯟꯕꯣ ꯗꯥꯏꯔꯦꯛ ꯃꯥꯜꯂꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯁꯛꯁꯦ ꯎꯕꯗ ꯄꯂꯛ ꯆꯥꯗꯕ ꯕꯤꯠꯔꯨꯠ ꯆꯥꯗꯕ ꯀꯅꯥꯝ ꯂꯩꯔꯔꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯐꯇꯥꯔꯁꯤꯗꯤ ꯔꯦꯟꯕꯣ ꯄꯨꯔꯤꯁꯤꯒ ꯆꯅꯥ ꯀꯥꯡꯉꯧꯁꯤꯒ ꯀꯣꯠꯂꯒ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯔꯦꯟꯕꯣ ꯄꯨꯔꯤꯁꯤ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ